ꯑꯩꯈꯣꯏ ꯑꯁꯤ ꯊꯋꯥꯏꯗꯣ ꯃꯈꯥ ꯅꯝꯕꯗꯣ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯃꯃꯥꯡꯒꯤ ꯂꯋꯥꯏ ꯅꯨꯄꯤꯒꯤ ꯈꯣꯡꯄꯥꯛꯇ ꯐꯨꯗꯠꯅꯈꯤꯕꯅꯦꯕ ꯑꯗꯣ ꯑꯃꯨꯛ ꯈꯤꯇꯪ ꯔꯤꯃꯦꯀꯤꯡ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯐꯨꯗꯠꯅꯒꯦ ꯇꯧꯕꯅꯦ ꯃꯌꯥꯝꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅꯕ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯦꯡꯕꯤꯌꯨ ꯑꯩ ꯌꯥꯝ ꯐꯨꯗ ꯑꯗꯨꯗꯤ ꯍꯧꯔꯁꯤꯗ ꯍꯧꯔꯁꯤꯔꯣ ꯉꯁꯤꯗꯤ ꯑꯩ ꯆꯥꯛꯈ꯭ꯔꯅꯤ ꯑꯩ ꯆꯥꯛ ꯆꯥꯔꯣꯏ ꯀꯔꯤ ꯆꯥꯛ ꯂꯣꯏꯔꯀꯥꯟꯁꯤꯗ ꯉꯁꯥꯏ ꯆꯥꯔꯝ ꯅꯠꯇꯕ ꯌꯥꯔꯣꯏ ꯆꯥꯛ ꯆꯥꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯅ ꯀꯩꯅꯣ ꯁꯤꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯏꯄꯥꯅ ꯗꯣꯛꯇꯔꯗ ꯑꯣꯛꯁꯤꯖꯦꯟ ꯊꯥꯗꯔꯒ ꯆꯤꯡꯗꯅ ꯂꯩꯔꯦ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯏꯆꯦꯒꯤ ꯆꯥꯛꯇꯣ ꯆꯥꯔꯒ ꯂꯩꯕꯤꯗ꯭ꯔꯣ ꯀꯔꯤ ꯆꯦꯡ ꯆꯦꯡ ꯇꯥꯡꯉꯀꯥꯟꯁꯤꯗ ꯉꯁꯥꯏ ꯊꯣꯡꯕꯤꯀꯥꯟ ꯍꯥꯏꯕ ꯀꯩꯗꯧꯒꯦꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯇꯤ ꯍꯥꯞꯄꯤꯅꯦ ꯆꯥꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯅ ꯍꯣꯏꯗꯤꯅꯦ ꯆꯠꯇꯕꯗꯤ ꯌꯥꯔꯔꯣꯏ ꯏꯄꯥꯗꯣ ꯅꯥꯔꯕꯅꯤꯅ ꯏꯆꯦꯅꯦ ꯀꯩꯅꯣ ꯍꯣꯔꯦꯟꯅꯦ ꯆꯥꯛꯇꯣ ꯆꯔꯥ ꯋꯥꯟꯃꯤꯟꯅ ꯀꯔꯤ ꯋꯥ ꯁꯥꯡꯉꯤꯒꯦ ꯁꯤꯗꯤ ꯆꯥꯔꯥ ꯋꯥꯟꯃꯤꯟꯅꯧ ꯀꯥꯏꯅ ꯍꯦ ꯅꯪ ꯈꯨꯠꯇ ꯁꯤꯔꯦꯅ ꯑꯩ ꯁꯣꯛꯀꯥꯏꯗ ꯃꯈꯣꯜ ꯑꯃ ꯇꯥꯏꯗ ꯀꯨꯝꯍꯩ ꯍꯧꯈ꯭ꯔ ꯃꯥꯜꯂꯦ ꯃꯄꯨꯡ ꯐꯥꯍꯜꯂꯨꯒꯤꯗ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯏꯄꯥꯗꯣ ꯗꯣꯛꯇꯔꯗ ꯂꯩꯌꯦꯅꯦ ꯆꯠꯀꯦ ꯇꯧꯕꯅꯦ ꯃꯥꯅ ꯊꯣꯡꯕ ꯆꯥꯛꯁꯤ ꯆꯥꯗ꯭ꯔꯗꯤ ꯌꯥꯔꯣꯏꯌꯦ ꯀꯩꯅꯣꯅꯦ ꯁꯤꯕꯣ ꯀꯩꯕꯨ ꯍꯥꯏꯔꯛꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯄꯥꯕꯨꯡꯒꯤ ꯑꯅꯥꯕꯁꯦ ꯆꯠꯇꯕꯩꯅꯦ ꯂꯣꯏ ꯇꯧꯊꯣꯛꯑꯒꯅꯦ ꯑꯩꯅ ꯄ꯭ꯂꯥꯟ ꯇꯧꯗꯣꯏꯅꯦ ꯀꯩꯅꯣꯅꯦ ꯁꯤꯕꯣ ꯃꯤꯒꯤ ꯃꯄꯥ ꯅꯥꯕꯒꯤ ꯆꯠꯆꯕꯁꯤꯕꯨ ꯃꯥꯒꯤ ꯆꯥꯛꯇꯨꯅꯤꯅ ꯂꯨꯕꯩ ꯇꯥꯏꯞꯇ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯏꯆꯦ ꯃꯑꯣꯡ ꯃꯔꯤꯟ ꯑꯃ ꯇꯥꯗꯦ ꯂꯋꯥꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯆꯨꯝꯃꯦ ꯑꯗꯨꯗꯤ ꯑꯗꯣ ꯂꯋꯥꯏꯗꯨꯗꯤ ꯍꯥꯏꯔꯨꯅꯨꯗ ꯑꯃꯨꯛ ꯇꯥꯔꯒ ꯅꯨꯡꯉꯥꯏꯈꯤꯗꯣꯏꯕ ꯇꯧꯊꯣꯔꯛꯏꯁꯤꯅ ꯇꯥꯛꯄꯅꯦ ꯃꯥꯗꯤꯅꯦ ꯂꯋꯥꯏꯗ ꯂꯋꯥꯏꯒꯤ ꯀꯔꯤꯒꯤ ꯂꯋꯥꯏ 이마 사우디 No 이마 있지 무시하면 힘들 말이지 시대 왜니 와간고 laway nupi ko ba to kamdawi overdi 나 기본가 kari nang sa kasara na ha 깜깜이로 세 신디야 싫었다더니 나니 kari nang adi kya khazara mau sam hoba loidabi nang di kari mari khambra ju da leiba uro hanuba do khangidana khangba natro adudo mali khambra ꯐꯨꯅꯕ ꯌꯥꯕꯁꯨ ꯐꯨꯅ ꯂꯣꯏꯔꯦ
ꯑꯗꯨꯅ ꯇꯥꯔꯦ ꯑꯗꯨꯅ ꯉꯥꯛꯇꯪ ꯂꯝꯍꯥꯡ ꯀꯣꯏꯊꯣꯔꯁꯤ ꯆꯠꯂꯨꯁꯦ